ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯕꯦꯝ ꯕꯤꯁꯛꯀꯤ ꯑꯍꯨꯝꯁꯨꯕ ꯃꯄꯨꯔꯣꯏꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯩꯂꯩ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯕꯦꯝ ꯕꯤꯁꯛ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ? ꯉꯝꯗ꯭ꯔꯦ, ꯉꯝꯖꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯑꯃꯨꯛꯇꯣꯏꯕ? ꯅꯣꯡ ꯉꯥꯜꯂꯦ ꯊꯕꯛ, ꯅꯨꯃꯤꯠ ꯇꯥꯔꯦ ꯊꯕꯛ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ ꯑꯁꯤꯅꯅꯦ ꯏꯁꯥꯁꯦ ꯐꯗꯤ ꯁꯥꯔꯦ ꯑꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯒ ꯈꯦꯂꯦꯟꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ, ꯅꯪ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯍꯦꯛ ꯁꯦꯡꯉꯤꯗ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯪꯅ ꯂꯥꯡꯂꯤꯕ ꯏꯁꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯡꯗ꯭ꯔꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯉꯤ ꯍꯦꯛꯇ ꯍꯥꯏꯕ꯫ ꯑꯩꯅ ꯂꯥꯡꯗꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯈꯪꯗꯦꯅꯦ꯫ ꯏꯕꯦꯝ ꯕꯤꯁꯛ, ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯪ ꯂꯧꯔꯨꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ꯫ ꯀꯔꯤꯑꯕ? ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩ ꯆꯠꯈ꯭ꯔꯒꯦꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯕꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ꯫ ꯑꯩ ꯁꯨꯛꯁꯥꯎ ꯁꯥꯎꯔꯔꯣꯏ꯫ ꯅꯪꯗ ꯆꯠꯈ꯭ꯔꯣꯁꯤꯅꯤ꯫ ꯊꯥꯔꯤꯛꯊꯥ ꯊꯣꯔꯛꯇꯨꯅ ꯃꯄꯥꯗ ꯁꯥꯎꯔꯝꯃꯤ꯫ ꯕꯕꯥ, ꯏꯃꯥꯒ ꯅꯪꯒꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯆꯥꯅꯨꯄꯤ ꯊꯣꯔꯛꯇꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯏꯕꯦꯝ ꯕꯤꯁꯛ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯅꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯑꯦꯗꯣ꯫ ꯅꯄꯥ ꯅꯆꯥ ꯃꯥꯟꯅꯔꯒ ꯑꯃꯨꯛ ꯉꯥꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯇꯥꯒꯨꯝ꯫ ꯅꯄꯥ ꯅꯆꯥ ꯆꯪꯗꯅ ꯉꯥꯡꯉꯛꯑꯣꯕ꯫ ꯏꯕꯦꯝ ꯕꯤꯁꯛ, ꯅꯪꯅ ꯐꯠꯇꯕꯁꯦ ꯐꯠꯇꯦꯕꯣ꯫ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯑꯩꯕꯨꯗꯤ ꯐꯠꯇꯕꯤꯅꯦ꯫ ꯍꯥꯏꯖꯤꯜꯂꯤꯈꯩ ꯄꯛꯑꯗꯧꯕꯅꯦ ꯑꯩꯁꯦ꯫ ꯀꯨꯝ ꯂꯩꯅꯥ ꯆꯨꯕ ꯅꯉꯣꯟꯗ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯑꯗꯨ ꯐꯩ ꯍꯥꯏꯕꯗꯤ ꯈꯟꯗꯕ ꯅꯠꯇ꯭ꯔꯣ? ꯋꯥꯁꯦ ꯈꯔꯇꯅꯤ ꯑꯩꯅ ꯍꯥꯏꯕ ꯍꯧꯕ, ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯀꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯂꯩꯔꯛꯂꯤꯕꯁꯦ ꯈꯦꯂꯦꯟ ꯑꯩꯁꯨ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯉꯤꯗ꯫ ꯀꯩꯅꯣ ꯈꯪꯉꯤꯗꯣ? ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ, ꯅꯪꯅ ꯈꯪꯉꯤꯁꯦ ꯀꯩꯅꯣꯕ? ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯈꯠꯅꯕꯗꯨ ꯇꯥꯔꯒ ꯊꯥꯔꯤꯛꯊꯥ ꯌꯥꯝꯗꯤ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯗꯨꯝ ꯇꯥꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯈꯦꯂꯦꯟꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯖꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯈꯟꯕ ꯄꯨꯝꯕ ꯑꯩꯁꯨ ꯈꯪꯏ꯫ ꯀꯨꯝ ꯂꯩꯅꯥ ꯆꯨꯕ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯃꯤꯇꯥꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯅꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯍꯧꯏ꯫ ꯁꯅꯥꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯦꯝ ꯕꯤꯁꯛꯇꯨ ꯃꯃꯥꯏ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯐꯠ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯩꯅ? ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯔꯤꯕ? ꯑꯣꯏꯗ ꯄꯥꯗꯕ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯇꯧꯅꯨ, ꯋꯥꯈꯜ ꯄꯪꯂꯥꯝꯗ ꯂꯥꯝꯁꯤꯜꯂꯒꯅꯦ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯗꯣ ꯑꯐꯕ ꯃꯤꯒꯤ ꯂꯤꯆꯠ ꯀꯩꯁꯨ ꯅꯠꯇꯦ꯫ ꯏꯕꯦꯝ ꯕꯤꯁꯛꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯈꯦꯂꯦꯟꯗꯤ ꯉꯛꯄꯗ ꯅꯠꯇꯅ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯦ꯫ ꯍꯩ, ꯅꯆꯥ ꯁꯅꯥꯅ ꯇꯝꯃꯛꯑꯕꯅꯤꯅꯦꯍꯦ꯫ ꯕꯕꯥ, ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯤꯗ ꯂꯥꯛꯄꯗ ꯁꯦꯜ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯍꯥꯏꯅ꯫ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯨꯗꯨꯅ ꯄꯨꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ? ꯑꯩꯅꯦ ꯅꯪꯒꯤ ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯈꯦꯂꯦꯟꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯈꯦꯂꯦꯟ ꯐꯠ ꯊꯣꯛꯈꯤ꯫ ꯏꯕꯦꯝ ꯕꯤꯁꯛ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯎꯅ ꯂꯥꯛꯏ꯫ ꯃꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯅꯥ ꯍꯔꯥꯎꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯏꯆꯥ ꯑꯇꯣꯝꯕꯤꯁꯦ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ꯫ ꯃꯥ ꯂꯥꯌꯦꯡꯕ ꯆꯠꯅꯅꯕ ꯁꯦꯜ ꯑꯝꯇ ꯂꯩꯇꯗꯅ ꯊꯥꯗꯣꯏ ꯏꯕꯥꯅꯤ ꯉꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯕꯦꯝ ꯕꯤꯁꯛ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅ ꯐꯨꯗꯣꯔꯛꯇꯨꯅ ꯃꯆꯥ ꯁꯅꯥꯗ ꯉꯥꯡꯂꯛꯏ꯫ ꯍꯥꯏ, ꯆꯠꯂꯨ, ꯅꯣꯏ ꯅꯄꯥꯗꯒꯤ ꯁꯦꯜꯂꯣ ꯍꯥ? ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯏꯕꯨꯡꯉꯣ? ꯆꯠꯂꯣ, ꯅꯪꯒꯤ ꯁꯦꯜ ꯂꯧꯐꯝꯗꯤꯅꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯧꯔꯨꯒꯗꯕꯅꯤ, ꯑꯩꯉꯣꯟꯗꯒꯤ ꯂꯧꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯣ? ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯩꯒꯤ ꯍꯥꯏꯕꯤꯔꯤꯅꯣ ꯏꯃꯥ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯤꯕꯅꯣ? ꯍꯥꯏ, ꯅꯄꯥ ꯈꯦꯂꯦꯟꯗ ꯅꯪꯅ ꯀꯩ ꯍꯥꯏꯔꯛꯄ? ꯑꯩꯅ ꯁꯦꯜ ꯌꯥꯝ ꯄꯨꯔꯛꯇꯨꯅ ꯅꯈꯣꯏꯗ ꯄꯤ ꯀꯥꯏꯅ ꯅꯪꯅ ꯇꯝꯃꯛꯑꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯀꯔꯤꯒꯤꯅꯣꯕ? ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ, ꯅꯪꯅ ꯁꯥꯎꯔꯤꯗꯨꯗꯤ ꯂꯣꯏꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯎꯁꯤꯠꯄꯕꯨꯗꯤ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯅ,
Imana mafam aduda chatlamdaida nacha sanada imana keke haibiramge. Imana haibiram maya mado nachadi amata kauba leizade. Maduda thabak oina pangthokpiro. Phare lao aigi tungi lo madugi thabak to pangthorase. Ayam sauni madugi khilena haiba kumlaina chuba da aingoda gangang pasaradana. Mama na haidana bu sana supu khawgatuna mama macha punna khelen gi manak talak lammi. Mama macha na lakiba phibam madu ubada khelen sangbana loirami. Tharik thadi akiba amabu pokli sanagi sakpham madu ubada ibem pisa khelen da sauna yinglaga. Nangna aingoda hairiba mayam ado icha nupa na dinangoda haikidi hairisidi tu icha nupa puraga labani. Hai ibem pisa Nangi nupa ahalgi macha asibu aigi mundu puragliba karigino. Mina uraga aisibu karini haina haigadawrige. Amta yam thuna pukro. Masibu kanana tawnuba thabam. Chalo amta. Sanana fatkhum lai. Baba, nasa haira kumlaina churi. Nacha nupa haira pukpa nate. Baba gi lairiba landu mayam se nacha da loina piramu kainu. Usitta na ngang baba ngang tharik tha machinde khumni khumbade ngamda thamoira khudum suduna chakna lelammi. Kelendi puba thangba ngamdraduna yamna chakna khumlai. Hai. Nangi lanthumdi aingonda tangadaba nate ni he. Nangi napabungdagi talu chuchal. Aigi lairiba lanthumsing asidi ne. Nangna yetum matonda pakpa ama phawba loba phang. Aigi su ichanupi lairi sidi. Mana heyeng mayum makai palaba matungda. Magi loina oigadoribani. Kangedana. Ibempe sakto yamna sauna hairei. Adudi ai laurisina kari maramgino. Nang laurisina ne. Icha tharik thagi mama kawfam leiche khanduna nangbu lawbani. Haujikti nangi mathau tadre. Nang chakhiba yarni. Sanado usittaba minok ama noklaga mamada mamit adu khana yingnamlaga. Hoisu haida maisu haida. Mayumda fadhan kirami. Macha nupa hek hankibaga ibempi sak sauna magi nupa atombada yenglaga hairei. Nupa nang napamliba ningliba se karino. Ngasidine sengna hekta hairo. Aina hojik haikibada yam sengna haikrabani. Aigidi icha tharik tha leirisidi. Icha na nungaroidaba thaba mapa aina sungtaw tawramba. Nangi nacha sanagisu mapa leiridudi. Mapadagi magisu saruk lawjaruni kaino. Magi mapadudi phatte haiba. Nupa nang khangi natraba. Ma phattabadagi aina halaaba matungda nangoda yumpala iba natraba. Nangse aigi puroiba atombani. Adu oiba tarabadi aigi icha sanasu. Nangna nushipam thoktabra. Thokte. Ai maba nushipam thokte. Mana nongmata aibu mapane haina khankiba khak leite. Mana aibu nushiba supok pokte. Nacha nupada natana aigi nupi atommi nangnasu. Aibu nushiba supok pokte haiba aimuna khak. Masidani wa makha yamna tanarubagi kanaba leite. Nangshu aigi da leiba taladine hankro. Maduda yaroi haina ai kaisu thingoi. Kelena mangoda nganglibadu magi asoiba leibadagi saudana nganglibani haibadi khandaba makai. Magi thokpa ama tawduna sauna hekta khumlai. Oh, adudi nangna aibu sanapotkumna khalibani ne. Lawningaga lawgani lawningdraga tokani sineba. Aise atopa nupa anida mayum paluraba nupinena nangna aibu usitaba natro. Ibempisa, icha nupigi mamangda ai wa yamna ngangningde. Yaragadi nang tuminamta lai. Nahan makhaidi mama atombi ibempi sakto nupa anida mayum paluraba matong mapada amuk palakpani haibadi mana khanglamde. Hoi, atopa nupa amada palure haibade duma khangi. Adubu nupa anida paluraba matungda magi mama oina amuk lakpani haiba wadu taraga tharik tha masa matomda ngakjaba poklami. Adubu karidi hairuni tumina lairami. Macha sanana sauraga chatkibadu sum ningsingduna laire. Ibempi sak laifam chapam khangdre. Macha nupado kaidawramdoino khanbada leiba yadaduna ibempi sakto machagi manakta amuk laklami. Ibempi sakki mama tonusu mapanda mangolda famduna lai. Macha nupi lakpa ubada sauna. Ibema, nang sida kaidawba laino? Ima, madu imana hangbagi mathau tade. Aigi icha unaba lakjabani aidi. Imana da nacha aibu nungsiba khangdabagi watani. Aidi ichabo yam nungsi. Ibempi sakki waduda tonudu yamna nokninglurabra karino akhoiba mamayada nokfet tawraga hairei. O, aisina icha nungsiba khangdaba mama. Aduga nangna macha nungsiba mamani sineba.
ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ ꯉꯁꯥꯏꯁꯨ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯏ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯇꯥꯔꯦꯅ ꯈꯟꯕꯒꯤ ꯋꯥꯅꯤꯗ ꯃꯁꯤꯁꯨ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤꯅꯦ ꯅꯪꯕꯣ ꯃꯥꯅ ꯉꯥꯡꯉꯒꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯗꯦꯅꯦꯍꯦ ꯅꯪꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯍꯥꯟꯅꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯍꯤꯡꯕ ꯌꯥꯝꯅ ꯂꯨꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯦꯝꯄꯤꯁꯛꯀꯤ ꯅꯨꯄꯥ ꯑꯍꯜꯗꯣ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯏꯃꯥ 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 ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯇꯣꯅꯨꯅ ꯈꯪꯉꯤ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯅ ꯏꯕꯦꯝꯄꯤꯁꯛ ꯁꯥꯎꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯅꯪ ꯑꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯒꯅ ꯊꯣꯛꯑꯒ ꯍꯦꯛ ꯌꯦꯡꯉꯨꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯄꯤꯁꯛꯇꯣ ꯃꯆꯥ ꯁꯅꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯝꯗ ꯐꯠ ꯆꯪꯈꯤ ꯇꯣꯅꯨꯁꯨ ꯃꯄꯥꯟꯗ ꯐꯠ ꯊꯣꯔꯛꯂꯒ ꯍꯥꯏ ꯕꯨꯡꯉꯣ ꯀꯨꯟꯖꯣ ꯀꯔꯤ ꯂꯩꯔꯦ ꯏꯃꯥꯒꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯗꯤ ꯏꯃꯥ ꯑꯩꯁꯦ ꯏꯃꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯅꯆꯥꯅꯨꯄꯤꯗꯨ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯁꯣꯝꯗ ꯏꯃꯨꯡ ꯂꯣꯏ ꯀꯥꯏꯅꯗꯧꯔꯤ ꯃꯥꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯗꯣ ꯏꯃꯥ ꯑꯩꯒ ꯃꯥꯒ ꯌꯦꯡꯅꯕꯗ ꯃꯥꯅ ꯈꯔꯗꯤ ꯍꯦꯜꯂꯤ ꯑꯩꯒ ꯊꯥꯔꯒ ꯅꯨꯄꯥ 3 ꯁꯨꯔꯕꯅꯤ ꯃꯥꯗꯤ ꯑꯩꯅ ꯋꯥ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯕꯗꯤ ꯏꯃꯥꯁꯨ ꯏꯀꯥꯏꯒꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯏꯃꯥꯒꯤꯗ ꯂꯥꯛꯂꯤꯕꯁꯦ ꯏꯕꯦꯝꯄꯤꯁꯛꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡ ꯑꯁꯤ ꯂꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯑꯦ ꯑꯗꯨꯗꯤ ꯄꯤꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯕꯤꯌꯨ ꯏꯃꯥꯅ ꯅꯌꯥꯃꯨꯛ ꯆꯠꯆꯔꯒꯦ ꯏꯃꯥ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯗꯨ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯈꯪꯂꯤ ꯃꯆꯥꯅꯨꯄꯤꯅ ꯀꯨꯟꯖꯣꯒꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯨ ꯃꯤꯇꯥꯔꯦ ꯍꯥꯏꯕ ꯇꯣꯅꯨꯗꯨ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯤꯔ ꯐꯥꯎꯕ ꯀꯞꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯄꯤꯁꯛꯀ ꯃꯁꯨ ꯅꯨꯄꯥ ꯁꯅꯥꯒ ꯌꯦꯠꯅꯗꯨꯅ ꯊꯣꯛꯂꯛꯏ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯅꯁꯨ ꯐꯥꯎꯕ ꯂꯩꯔꯕ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣꯕ ꯃꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕꯒꯨꯝꯅ ꯅꯧꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯛꯇ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯕ ꯅꯠꯇꯦ ꯁꯅꯥꯁꯨ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯐꯠꯇꯕꯁꯤꯁꯨ ꯐꯠꯇꯦꯗ ꯏꯕꯣ ꯃꯤ ꯑꯃꯠꯇꯒ ꯂꯣꯏꯅꯕ ꯌꯥꯗꯕ ꯅꯪꯁꯤ ꯁꯥ ꯀꯩꯒꯤ ꯃꯔꯛꯇ ꯂꯩꯒꯦꯒ ꯂꯩꯈ꯭ꯔꯣꯗꯕꯣ ꯃꯁꯨ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯅꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯕ ꯍꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯁꯅꯥ ꯅꯕꯣꯛ ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯉꯁꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯩꯕ ꯉꯝꯈꯤꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯇꯧꯅꯨ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯊꯥꯛꯂꯛꯂꯤꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯃꯨꯟꯅ ꯇꯤꯟ ꯌꯣꯠꯊꯔꯒ ꯑꯃꯨꯛꯇ ꯈꯜꯂꯨ ꯅꯪꯒꯤ ꯅꯃꯥ ꯅꯨꯄꯥ ꯆꯦꯅꯥꯏ ꯅꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯈꯤꯗꯕꯅꯤꯅꯦꯍꯦ ꯃꯇꯝ ꯑꯗꯨꯗ ꯅꯕꯣꯛ ꯐꯠꯇꯕꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯕ ꯃꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯔꯝꯂꯅꯤꯅꯦ ꯅꯪꯗꯤ ꯌꯥꯔꯦ ꯇꯣꯏꯕꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯅꯁꯨꯅꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯣ ꯉꯁꯤꯕꯣꯛꯅ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯍꯣ ꯅꯣꯏꯒꯤ ꯅꯃꯥ ꯐꯖꯕꯤ ꯑꯁꯤꯅꯅꯦ ꯅꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯒꯤ ꯂꯟ ꯊꯨꯝ ꯇꯥꯜꯂꯝꯃꯦꯌꯦ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗ ꯂꯥꯛꯂꯒ ꯀꯌꯥꯗꯤ ꯊꯤꯅ ꯉꯥꯡꯉꯝꯃꯤ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯎꯕꯒꯤꯅꯤ ꯏꯕꯣꯛꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯗꯨꯗꯤ ꯇꯥꯟꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯏꯕꯣ ꯑꯩꯒꯤ ꯂꯟꯊꯨꯝ ꯁꯔꯨꯛ ꯑꯗꯨꯗꯤ ꯕꯕꯥꯗꯒꯤ ꯇꯥꯟꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯅꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯐꯖꯕꯤ ꯑꯁꯤꯅꯅꯦ ꯅꯄꯥꯗꯒꯤ ꯁꯦꯜ ꯇꯞ ꯇꯥꯡꯉꯩ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯃꯤꯅ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯁꯅꯥ ꯍꯥꯏ ꯏꯕꯦꯝꯄꯤꯁꯛ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯔꯣꯏ ꯅꯪꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯎꯔꯒ ꯅꯕꯨꯡ ꯍꯣꯏ ꯅꯅꯝꯃ ꯍꯣꯏꯅꯅꯦ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕꯅꯤꯀꯣ ꯆꯠꯂꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯅꯨ ꯐꯠ ꯆꯪꯈ꯭ꯔꯦ ꯁꯅꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯅꯪꯁꯦ ꯑꯣꯈꯥꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯌꯥꯔꯦ ꯆꯠꯂꯣ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕ ꯌꯥꯔꯦ ꯆꯠꯂꯣ ꯏꯕꯦꯝꯄꯤꯁꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯈꯦꯂꯦꯟ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ
ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯊꯥꯔꯤꯛꯊꯥ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯀꯦꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯏꯕꯦꯝꯄꯤꯁꯛ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯒ "ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ?" "ꯏꯕꯦꯝꯄꯤꯁꯛ, ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯇꯧꯗꯨꯕꯨ ꯀꯔꯤ ꯅꯇꯧ? ꯑꯩꯅ ꯅꯪꯁꯦ ꯃꯥꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯟꯅꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯄꯥ ꯏꯆꯥꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯝꯗ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ?" "ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯩꯅ ꯑꯃꯨꯛ ꯍꯪꯒꯦ, ꯑꯗꯨꯗꯤ ꯑꯩꯁꯤꯗꯤ ꯅꯪꯒꯤ ꯀꯅꯥꯅꯣ?" "ꯀꯦꯂꯦꯟ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯏꯕꯦꯝꯄꯤꯁꯛ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ." ꯏꯕꯦꯝꯄꯤꯁꯛꯅ ꯃꯥꯒꯤ ꯃꯃꯤꯡꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯦꯂꯦꯟꯗꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯒ "ꯅꯪꯗꯤ ꯕꯦꯕꯥꯔ ꯂꯝꯆꯠꯀꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯑꯩꯅ ꯅꯪ ꯂꯧꯔꯤꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗꯒꯤ ꯅꯪ ꯂꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗோ ꯅꯁꯥꯅ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯍꯥꯟꯅꯅ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩ ꯎꯄꯥꯏ ꯂꯩ? ꯅꯪꯅ ꯄꯥꯝꯕ ꯀꯥꯏꯅꯕ ꯑꯗꯣ ꯑꯩ ꯌꯥꯔꯒꯦ꯫ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯒꯦ꯫ ꯃꯈꯥꯔꯣꯝꯗ ꯂꯩꯕ ꯁꯣꯔꯣꯛꯀ ꯇꯥꯏꯅꯕ ꯂꯧꯕꯨꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯑꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ." ꯏꯕꯦꯝꯄꯤꯁꯛꯀꯤ ꯋꯥꯗꯨꯗ ꯀꯦꯂꯦꯟ ꯃꯈꯥꯗꯥꯡ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯀꯔꯤꯕ? ꯑꯗꯨꯒꯤ ꯂꯧꯕꯨꯛꯇꯣ ꯄꯥꯝꯕꯒꯤꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯏꯁꯦ?" "ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯝ ꯍꯧꯅꯨ꯫ ꯑꯩꯒꯤꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯔꯤꯅꯤ." "ꯏꯕꯦꯝꯄꯤꯁꯛ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯦꯂꯦꯟꯗꯨ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯏꯕꯦꯝꯄꯤꯁꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥꯗꯨ ꯀꯦꯂꯦꯟꯒꯤ ꯂꯝ ꯑꯗꯨ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯦꯂꯦꯟꯒꯤ ꯃꯄꯥ ꯃꯆꯥꯗ ꯙꯞ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯥꯔꯤꯛꯊꯥꯗꯨ ꯃꯄꯥꯟꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯂꯥꯛꯄ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯦ꯫ ꯁꯅꯥꯁꯨ ꯊꯥꯔꯤꯛꯊꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ "ꯍꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯕꯗ ꯅꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯤ? ꯍꯥ? ꯀꯩꯒꯤꯅꯣ?" "ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯄꯥ ꯀꯧꯊꯣꯔꯛꯑꯣ." ꯁꯅꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯁꯛꯇꯝ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯗꯨꯅ "ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯩꯇꯦ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯁꯤꯗꯅ ꯏꯃꯨꯡꯗ." ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦꯝꯄꯤꯁꯛ ꯐꯠꯊꯣꯔꯛꯏ꯫ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯇꯥꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯁꯅꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯤꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯛꯏ꯫ "ꯍꯥꯏ, ꯁꯅꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ? ꯍꯥ? ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯐꯅ ꯍꯥꯏꯅꯕꯤꯔꯔꯣꯏꯅꯦꯍꯦ." "ꯆꯠꯊꯣꯛꯑꯣꯗ ꯏꯃꯥ. ꯏꯃꯥꯁꯦ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯅꯨꯄꯥ 3 ꯂꯣꯟꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯁꯤꯈꯛ ꯍꯥꯏꯕꯗꯤ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ?" ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯊꯥꯔꯤꯛꯊꯥꯗꯨ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯍꯩꯅꯗꯦ ꯍꯥꯏꯕꯗꯨ ꯎꯠꯇꯨꯅ ꯃꯥ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ꯫ ꯁꯅꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯕꯥ 3 ꯁꯨꯕꯒ ꯈꯟꯅꯕꯤꯔꯣ꯫ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯁꯨꯝ ꯒꯨꯟꯗꯥ ꯁꯥꯎ ꯍꯥꯏꯕ꯭ꯔꯣ?" "ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ. ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗꯣ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ. ꯁꯥꯟꯅꯔꯕꯅꯤ, ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗꯤ ꯄꯤꯅꯤꯡꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯟꯅꯗꯤ ꯈꯟꯅꯔꯤꯕꯅꯤ. ꯍꯦꯔꯥ, ꯄꯤꯗ ꯌꯥꯄꯣꯠꯇꯦꯗ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛꯇ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯂꯩꯔꯤꯉꯩꯗ ꯀꯦꯂꯦꯟꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯦꯂꯦꯟ ꯍꯜꯂꯛꯄꯒ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯦ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅ ꯊꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯄꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ "ꯕꯕꯥ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯣ ꯃꯁꯤꯒꯤ ꯁꯅꯥ ꯍꯥꯏꯕ ꯃꯤꯐꯠꯇꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯣ. ꯑꯩ ꯀꯩꯝꯇ ꯄꯥꯝꯗ꯭ꯔꯤ. ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯃꯤ. ꯂꯝ ꯑꯗꯨꯗꯤ ꯀꯣꯟꯅ 100 ꯂꯩꯔꯕꯁꯨ ꯌꯥꯏ. ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯗ ꯀꯤꯁꯜꯂꯛꯑꯦ ꯕꯕꯥ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯂꯦ ꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯂꯦ ꯍꯥꯏꯕ꯫ ꯀꯦꯂꯦꯟ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯁꯅꯥꯗ ꯌꯦꯡꯗꯨꯅ "ꯍꯥꯏ, ꯏꯕꯦꯝꯄꯤꯁꯛ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯃꯈꯥꯒꯤ ꯂꯧꯕꯨꯛ ꯑꯗꯣ ꯅꯈꯣꯏꯗ ꯁꯤꯟꯅꯔꯕꯅꯤ. ꯅꯪꯁꯨ ꯅꯆꯥꯅꯨꯄꯥꯒ ꯉꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ. ꯂꯝ ꯑꯗꯨꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯣ ꯑꯩ ꯅꯈꯣꯏꯗ ꯁꯤꯟꯅꯔꯒꯦ. ꯅꯈꯣꯏ ꯅꯃꯥꯅ ꯆꯠꯂꯣ." ꯏꯕꯦꯝꯄꯤꯁꯛꯇꯨ ꯃꯃꯥ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯆꯦ ꯆꯥꯡꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯅꯗꯣꯏꯕ?"
ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯧꯖꯤꯛꯇꯗ ꯁꯅꯥꯗꯣ ꯇꯞꯊꯔꯛꯏ꯫ ꯕꯕꯥꯒꯤ ꯂꯃꯟ ꯅꯆꯥꯗ ꯄꯨꯟꯁꯤꯒꯤ ꯇꯣꯟꯁꯤꯜꯂꯤ꯫ ꯕꯕꯥꯅ ꯇꯧꯔꯤꯕꯁꯦ ꯅꯆꯥꯅ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ꯫ ꯈꯤꯂꯦꯟꯗꯣ ꯃꯊꯃꯣꯏꯗꯗꯤ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯝꯃꯤ, ꯃꯆꯤꯟꯗꯗꯤ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯦꯂꯦꯟꯁꯨ ꯂꯝ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯣꯛꯇ꯭ꯔꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯏꯕꯦꯝ ꯄꯤꯁꯛ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯥ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯄ ꯉꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯔꯦ꯫ ꯈꯦꯂꯦꯟꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯔꯤꯕꯁꯤ ꯊꯤꯅꯤꯡꯗꯅ ꯊꯤꯕ ꯅꯠꯇꯦ꯫ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯈꯜꯂꯒ ꯊꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝ ꯄꯤꯁꯛꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯒꯤ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯁꯥꯟꯇꯤ ꯐꯪꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯦꯂꯦꯟꯗꯒꯤ ꯅꯝꯗꯨꯅ ꯂꯧꯔꯛꯄ ꯂꯝ ꯁꯔꯨꯛ ꯑꯗꯨꯗ ꯁꯅꯥꯒꯤ ꯃꯃꯥ ꯃꯆꯥ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯁꯅꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯏꯕꯦꯝ ꯄꯤꯁꯛꯀ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯅꯨꯄꯤꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯁꯅꯥꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯍꯥꯏ ꯑꯁꯪꯕꯤ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯕ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯍꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯦ꯫ ꯏꯄꯥꯝꯗ ꯆꯠꯂꯦ ꯃꯤꯅ ꯑꯩꯕꯨ ꯎꯔꯒ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯒ ꯅꯣꯛꯏꯕ꯫ ꯑꯗꯨꯒꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯄꯨꯟꯕꯗꯁꯨ ꯃꯈꯣꯏꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ꯫ ꯑꯁꯪꯕꯤ, ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯗꯤ ꯇꯝꯃꯨꯗꯅ꯫ ꯀꯩꯅꯣ ꯑꯩꯕꯨ ꯃꯦꯟꯃꯥꯟ ꯑꯝꯇ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯑꯣꯅꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯃꯄꯥꯗꯤ ꯑꯃꯠꯇ ꯈꯪꯕꯤꯔꯣꯏꯕ, ꯅꯠꯇ꯭ꯔꯒꯅ ꯈꯪꯅ ꯈꯪꯅ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕ꯭ꯔꯣ? ꯀꯩꯅꯣ ꯑꯁꯪꯕꯤ, ꯑꯩꯈꯣꯏ ꯃꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯂꯤꯗꯨꯕꯣ? ꯍꯣ ꯅꯣꯏ ꯅꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥꯁꯤ ꯀꯌꯥꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯍꯜꯒꯤ ꯃꯆꯥ ꯅꯪꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯗꯤ ꯃꯤꯅ ꯅꯪꯁꯦ ꯎꯁꯤꯠꯄꯤꯗ꯭ꯔꯦ꯫ ꯑꯁꯪꯕꯤ, ꯃꯌꯥꯝꯅ ꯉꯥꯡꯅꯕꯕꯨ ꯉꯥꯡꯅꯤꯡ ꯉꯥꯡꯅꯖꯁꯅꯨ꯫ ꯑꯩꯈꯣꯏ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯍꯟꯕꯤꯔꯤꯁꯦ? ꯁꯤꯗ ꯂꯩꯕ ꯐꯪꯍꯜꯂꯤ ꯍꯥꯏꯗꯨꯅꯕꯨ ꯂꯩꯃꯤꯟꯅꯕꯗ ꯏꯖꯠ ꯁꯣꯛꯀꯗꯕ ꯅꯃꯥ ꯑꯁꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯒꯗ꯭ꯔꯕ? ꯍꯩ ꯑꯁꯪꯕꯤ, ꯏꯃꯥꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯋꯥꯍꯩꯗꯨꯇꯅꯤ ꯁꯅꯥꯅ ꯍꯥꯏꯈꯤꯕ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯐꯠ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯧ ꯑꯁꯪꯕꯤꯗ ꯊꯤꯅ ꯉꯥꯡꯂꯛꯏ꯫ ꯍꯩ ꯑꯁꯪꯕꯤ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯅꯪꯒꯨꯝꯕꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯁꯨ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯣꯏꯅ ꯇꯥꯅꯤ꯫ ꯇꯥꯟꯕ ꯉꯝꯕ ꯃꯤꯅꯦ ꯑꯩꯁꯦ, ꯈꯪꯉꯕ? ꯃꯗꯣ ꯅꯪ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯑꯁꯪꯕꯤꯗꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯑꯍꯥꯌꯣ, ꯏꯃꯥꯒꯤ ꯃꯇꯧꯒꯗꯤ ꯑꯩꯈꯣꯏꯅ ꯇꯝꯕꯒ ꯉꯝꯖꯄꯣꯠꯇꯦ꯫ ꯏꯃꯥꯅ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯑꯩꯈꯣꯏꯗꯤ ꯄꯥꯟꯕꯒ ꯉꯝꯖꯔꯣꯏꯌꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕꯕꯨ ꯃꯃꯧꯅ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯂꯕꯅꯤꯅ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯀꯔꯤꯅꯣꯕ? ꯏꯃꯥ, ꯑꯁꯪꯕꯤꯅ ꯉꯥꯡꯉꯤꯁꯤꯕꯨ ꯑꯔꯥꯟꯕ ꯌꯥꯎꯗꯕ꯭ꯔꯅ ꯈꯜꯂꯤꯗ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯐꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯁꯥꯎꯅ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯊꯥꯔꯤꯛꯊꯥꯅ ꯃꯄꯥꯗ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯤꯂꯦꯟ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯕꯦꯝꯃꯥ, ꯏꯄꯥꯁꯦ ꯅꯃꯥ ꯏꯕꯦꯝ ꯄꯤꯁꯛꯀꯤ ꯑꯍꯨꯝꯁꯨꯕ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯌꯥꯝ ꯋꯥꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗ ꯅꯃꯥꯗꯣ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯏꯆꯥꯅ ꯏꯃꯥ ꯀꯧꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯏꯄꯥꯅ ꯆꯥꯛꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯆꯥꯎꯔꯦ, ꯀꯔꯤꯒꯤ ꯏꯄꯥꯅ ꯅꯨꯄꯤ ꯊꯤꯔꯨꯒꯅꯤ? ꯃꯄꯥꯅ ꯀꯔꯤ ꯈꯨꯝꯂꯛꯀꯦ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯗꯨꯅ ꯉꯥꯏꯔꯤꯕ ꯊꯥꯔꯤꯛꯊꯥꯅꯤ꯫ ꯃꯥꯒꯤ ꯐꯖꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯄꯥ ꯃꯆꯥꯗꯤ ꯌꯥꯝꯅ ꯏꯪꯅ ꯂꯩꯕ ꯄꯥꯝꯖꯕꯅꯤꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯕꯦꯝ ꯄꯤꯁꯛꯀꯤ ꯃꯃꯥ ꯇꯣꯅꯨꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯁꯨꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯑꯅꯧꯕ ꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯣꯛ ꯂꯥꯛꯄ ꯎꯕꯗ ꯁꯅꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯕꯣꯛꯄꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯏꯁꯨꯒꯤ ꯌꯨꯝꯁꯤꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ꯫ ꯏꯕꯦꯝ ꯄꯤꯁꯛꯇꯨ ꯐꯠꯊꯣꯔꯛꯂꯒ ꯃꯃꯥꯗ ꯁꯥꯎꯖꯤꯜꯂꯛꯏ꯫ ꯏꯃꯥ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯍꯩ ꯏꯕꯦꯝ ꯄꯤꯁꯛ, ꯈꯟꯅꯕ ꯈꯤꯠ ꯍꯧꯔꯛꯑꯅꯨ ꯑꯩꯉꯣꯟꯗ꯫ ꯑꯐꯥꯎꯕꯤ ꯅꯆꯥ ꯇꯧꯉꯝꯕꯤꯅ ꯃꯤꯉꯣꯟꯗꯒꯤ ꯅꯝꯗꯅ ꯃꯨꯟꯕ ꯂꯝ ꯑꯁꯤꯗ
imabu kaidoba lakpirino? Hoini, afaubi nangna namdana munbadagi haujikti isu nupana nungaina leiba phangjaredana. Ichana tawbana ichum chummaga leiramedana. Mamagi mi hatpa wangangduda ibem pisakto yamda sauninglamme adubu tumin laikre. Numisi nongsu phanakana tai. Asangbi machanupa adu nong marakta thawaina thamlamlaga mana chaksangda chak thongli. Ibem pisakto masa khara nungaide haiduna magi kada hiplaga leiri. Sanado mamanaba magi mayumda chatlubani. Mana halakpada machanupa du nong marakta leirambadu ubada sanado mayhauna sauraga machabu pamduna imungdu pushilai. Hai, asangbi! Asangbi! Kaurakliba khonjeldu tabada yam saure haiba khanglammi. Masibu thoknanaba masana sinjabani. Tare tare! Kai haige makhoi mapa? Kainu kari haige de? Nachanupana nong marakta leiramlibasibu nang khangdabro? Pakhatsanaba saduna. Kainu haisiba? Aibu ngahaki mamangda imagi manakta thanambani. Aduga aidi chaksangda chak thongaga adum leiri. Aikhoi mana khalisibu kai wakhalno? Sana sauna machanupado pamlaga mamagi manakta changki. Asangbisu tungda dum tanarei. Ima! Ima! Mipata! Nana khalisibu kainu? Nasu nupa ase halage hairo nangba? Atuk yamna phatana hingnidubu kai maramgino ima? Masaga inung nungaitabaga macha mamongna tawribado karino haiba mahak gyan tadre. Masu nupado ichot chotpaduda ngakna. Ahai, ibungo, angangdudi kadoraba. Isudo loina chotle. Amukta taithokpiyuni nangba. Hanubi! Haujida tawsinaranu. Nangi natato ai taningde. Nasu ase hatpado natro nangna pamlise. Hai, asangbiya. Nangna nganglibado karino? Ha, karino? Aina nasu se senaramona sinaramaga. Nong marakta thado amisibu kanana hunage. Adudi nasu se hatokningbugi malaba. Hai, asangbiya. Inemse hakjang nungaitadana. Ngaklang phajana tumtharure. Tumthaba mapa thoktana tawribra. Natragana nangna mamagi walojingeda sanana fatkhum lei. Khangi. Imagi wakhalona da loi khangi. Imana agi ichasi hinganba pamdre haiba nachana chapsana khangi. Adu oredi imana poaga hunto amba nachanupa singadugi marakta amaga imaga nungaina lehoba yari sineba. Imagi wakhalona da nachana thagataba ngamde. Machanupana nganglukliba mayamdo taraga ibem pisak karino khangda masadu tawfom khanglamde. Ibungo, nangna imada khaliba mayamado karin. Nangna ima sibu kari wina khanbage. As, yare se ima. Naha makhaidi aigi nupina pangangda ngangbani. Masida imana tawbo pumbada ngasidi khangi. Aduna nacha sanase ngasidagi saawon batabani. Aduk phattaba nangonda minungsi pokluduna kaibu kanani. Mangjaba ngakta phanggadabani. Ngasidagi ima yumsida leba yaroi. Machagi wahai aduda ibem pisak yam nungairamde. Mana fana kana haijaduna so machanupana mabu nungsiba poktre haiba uttuna yumadudagi namduna tanthokpirai. Upai leite ibem pisakto kaptuna chatkirami. Mana chatlibadu kadaidano amadi kadaida panthong oirugani haiba khangdaba makai leptana adumak chatkre. Masama tomta amuk su khanjarami. Mana tawruba fattaba thabak mayam adugi mahaini haina. Karidi upai lei. Macha mamongna tanthokpiraklabanina.